Matam kharagi mamangdagi tampaki mafam kharada famlakhiba Liangmai Imphal Market ki makha tarakpada tha asigi mangada arapchi lambigi Lilong Keithelda Liangmai Organic Community Market Famgani Haina Liangmai Imphal Market Committee gi cherol amana Phongdorakli. Numit asigi ayukki pung mangadagi Keithel asi Lilong Bazar Development Club ka khutsamnaduna famgadabani hairi. Keithel asida Liangmai chingsangdagi purakpa atekpa organic ki mana masing amadi local product sing miyamda fanghangani. Keithel asi furup maselgi marakta nungsinabagi achetpa mari hena kankhat hananabagi pandamda famgadabani hairi. Keithel asida miyam committee asibu nungsibibasing amadi organic product singbu pamjabasingna lakpiduna pochai leibiu amadi saugatpiu hainasu appeal torakpaga loinana miyamna saruk yabiduna pukning thaugatpibana laumi singbu hena thauna hapaga loinana khunai ase masama u hena faba khunai ama ohenbadasu mateng panggadorabani hairi.